Matam amada aise ayu wakal sida irangarame shor honba ngamamde fazalami stress na wangame adabu paradox ama angakpama madugi irang nakhiba matamduna ai kalakpoirame khudamoina 2017 sigi sida khudak tanai gi mit ugi drish uramiko hana chelami chongami sanarami koi chen chelaga aise nungaina sangsar je loina koi durga backpack am paraga travel torge gi wakhandani yengoge haina adubu life na punchina aigi lambi amoina tongana thamame kai lambi khudakta mit udanaba sidani amuka madudani chakrshi adugi wakhalgi matamdudi kai oina aise lakhi irang na batabane tumba yade wakhalduda hayeng kai dodoino bokhangdi mangda leriba khutchibok to udrakan de hayeng di kaino aina udoise madugi wakhal mayam dagi aise hena depression da jangjali anxiety su mayam lai shor fungali kaidodono khangde adugi matam da dai taseng na leramagadi huzik camera mamang sido camera kai lege khangda targa su wangang bangam mi sia adom da aina share da wangam mi sia taseng na ngamoi struggle ni punsi gi chahi kaya nom sumaina sakada base tension anki taseng na adugi punchi du yawram jagadi ai housik ai oidi sia ai oiramai haibadi matam adu da ai se ware stress mayam ni henjen matarga su nungtigi minute khara khaidu ga ritual khara meditation do khara science based weba karina ingonda ta sengna kanani biology gi oina ai sa si da kana ga dab do yenge honare mit ude mangda le report si di ude wakhal da kai do doino kamaina to doino karino to do se khange khangak pani na mathang thengnari stress thengna khini khangi thengnari thengnawa matam da du haujikti lao thengnase shaka goina darkar tade doina lai aduna tasengna aina warpado aina stress thengnarakpado wagi ba tenjal lakhiba matam kaya do yeng ga tumdaba matam kaya do madu adomna thengna haningde experience oina lakhiba ponina aingonda kayam wagi tasengna kangi madunani darkar tade meditation club kana rakhiba mayam khakto oina lawthoga masigi club asida hapta amada numit taruk numit amadi tumda biyade tumbasi yam thina maru oi aduga adomna darkar tade haidushi meditation dara natte meditation jidi yamna maru oi darkar tade haidushi stress da laksasano anxiety do laksasano depression laksano thengnagani khulai de ingonda maduni adomni tawbishi adu changak thunai da hana hayoge dt meditation club se paid club ni haidi paisa thi dabdiya de maramdi matam changi banina agi wakhal changi banina aduga club sida tawdese 799 for the first believer 50 thazabi ba yankhai dugi khak ihanan ba thagi 799 adui mathang normal price ta aduga muk ihan hanba tara sigi tha hongi tha amamongi 799 haidi next month gi 999 the normal price ta saloi aduna yarigai thuna register tuction biro bonus amusu lady changa kanda oina harage so wakhal se phalase